Manipur YouTube channel sebelum beri pemain pun nopo muka nataran noksari Kabui enao singna Kuki Narco terrorist ke mayokta amasung Manipur Integrity ke wakhallonda release chhatkhibagi saktam long live Manipur imana yai pare 3, 2, 1. Kuki tribals love permanent peace. We permanent peace, right? We eat ngari. Every household of the tribal Kuki have ngari. In fact, our favorite chutney is made of ngari, right? Mathangi update asina miyam gi khongsat mi yang khai hena laikan nakhi Manipuri apun bagi saktam kai bi yaroi Manipur da to kai ba administration sat na ba yaroi NRC sat na lunar ko terrorist Manipur da gi muthatlu hai ba kholau ga loina nga si imphal da sat ki miyam ga soba khongsat adu saru gi akhi ba singi marakta miyoi yang khai hena wan tharak pa da gi laikan nakhre hairi adu ga mathangi update asina sin Kuki Narco terrorist ke mayokta mi lak ka na imphal da release sat khre Kokomi Coordinating Committee on Manipur Integrity ke makhada mi lakaya na khujing oiduna sin Kuki Narco terrorist singna landarak ni basi mayokta imphal city ge koi bada mas rally masat khre kang leipak Manipuri laisem ngai matam de ki masin manau oina hot min rakhiba maitei amasung naga gi purup sing yauna maitei ningon gi macha maitei pangan amadi mapan de gi lakhiba nan loken phawbo yauna thorak khiba lamdam asi gi tongan ba purup khuding makki miyam na laurakhiba Manipuri kai ba yaroi haiba kholauna imphal sar pumnin nen khre thangmai bandagi thau ground dagi lamtha duna sat khiba rally aduna khoya thong nagampan weheng bam leikai kai sampat kai samthong paring asida laklaga ya school lom da chatlaga moirang khum tarkhi moirang khum dagi amuk thumbung thong laklaga hapta kangji bung de rally adu thungki loin na mafam asida miyam gi mifam pangthokhi lamtha pham dagi lamthung phom phawbo chawrakna kilometer mangarum gi maya oigada lambi paring asida lakhiba ngasi gi rally adu hendokna sangkhiba ne miyam gi rally adu gi aroiba lamthung pham da pangthokhiba mifam adu loyo phawba atat akham leitana miyam na yausilakpa lepkhide ngasigi rally adu saruk yakhiba masing yam laba miyam adu Manipuri kai ba yaroi Manipur da sin Kuki Narco terrorist sing maru phangna muthat kadabani NRC chatna halu Manipur da to khaiba lebak sem ba yaroi to khaiba lengak thamba yaroi mitop ta political right pi ba yaroi su khodak ta handuk kadabani long live Manipur ima lebak na yai pare hairi pina sing ba kholau kaya lauki kholau sing asi ta natana ikhoi bu kanagum ba matana nam thawangam loi forest amadi environment ki yek na ba sin Kuki sing ni Manipur da terrorist sing hak leite Manipuri ki lenga ki mating phudu o haibana singba thaba banner amadi play card sing paina ki hapta kangjibung to phamkhiba miyam gi mifam adu da tongan bu wore manga su lauki miyam pun lauki bu wore adu di lakliba August manga phogi manung da Manipuri Legislative Assembly gi special session ama kauduna phamdrabadi Manipuri miyam na apamba thabuk paikhatpa Manipur da NRC National Register of Citizens chatna halu lan asi loisin na narco terrorist sing maru phangna muthalu Manipur da tongai bu amasung lengak leiba yaroi NRC chatna hanba narco terrorist sing muthatpa amasung to khaiba lebak amasung lengak lehanba yaroi hairiba sigi warep ahum lebak asigi prime minister da memorandum oina pisin bhaiban singba sini miyam gi mifam adu da wangang laduna kokomi gi consultative committee gi member RK ni maina hai India government na sugi khuyak pi na bada yawriba Kuki militant group singi ahenba body oriba UPF amasung KNOga wari sanabada makhoi gi maikai tegi ground rules ki principle preamble da yawriba condition haibadi territorial integrity sokpa mata demand tawdaba hairiba wafam asi lauthoknaba haijaba ka loina union territory demand tawrake haujiki masigi wafam asi laklabani na Manipuri miyam na demand tawduna lakliba su lauthok haibadu maram yamna sare maram aduna Manipuri government na su Manipur gi territorial integrity da singnaраklabani na sudagi tokle haibada matang matam yamna sare haiba wafam tamki haujik soknariba lan asi maitai na hauruba na tesin Kuki militant sing na maitai miyam gi yung kai amadi lanthum kaya mai thaba horakpadagi emotional react tawduna maitai na lan yorakpani asta sengna lan asi government amasung narco terrorist singi marakta soknaba lan amani masida kokomi na laibak asi mang batare haiduna kannaba mating pangba khaktani maitai na lal horuba leite thokliba lal asigi matang da maitai na India government ga wari sanafam thokte lal horokliba makhoi ga wari sanaba loirakpa matamda ikhoi gi oiba sabsaba firep khudong makta thamlaga loire haujik mayok na riba lal asi lan thengnaba matam da ikhoi tungmang kupna nainaba amadi yengba sangi hekta ta hathaba warep natragna firep lauduna khong thangjinbada afaba falkhak pangloi ikhoi gi yekna basi kanano haibasi hanna munna khangba ama mathau tari thengnariba lan asi sin Kuki Narco terrorist sing adugani khulai matik sana paiduna ikhoida landarakliba yung kai mai tharakliba makhoiduga ikhoiga lan thengnabani masida Kuki khudingma ikhoina yekna ba amagum lauraga sangsel ba achamba oide laiminabada nungai roidaba amadi
ꯌꯥꯔꯔꯣꯏꯗꯕ ꯃꯃꯤ ꯑꯃ ꯂꯥꯛꯂꯕꯗꯤ ꯇꯣꯈꯥꯏꯕ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯂꯥꯛꯅꯕ ꯃꯆꯥꯛ ꯇꯥꯔꯛꯇꯨꯅ ꯊꯣꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯊꯃꯤꯟꯅꯔꯒ ꯂꯥꯜ ꯑꯁꯤ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ ꯑꯥꯔ.ꯀꯦ. ꯅꯤꯃꯥꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯂꯩꯖꯔꯤꯕ ꯄꯨꯟꯁꯤꯔꯣꯟ ꯑꯁꯤꯗ ꯆꯥꯎꯅ ꯁꯤꯡꯅꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯈꯣꯡꯈꯥꯡ ꯑꯅꯤꯔꯛꯇ ꯊꯦꯡꯅꯈ꯭ꯔꯦ ꯑꯍꯥꯟꯕꯗ ꯏꯪ 1918 ꯊꯣꯛꯈꯤꯕ ꯆꯍꯤ 8 ꯀꯨꯟꯇꯥꯛꯄ 7 years devastation ꯑꯃꯁꯨꯡ ꯑꯅꯤꯁꯨꯕꯗ ꯏꯪ 1992 ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ ꯑꯁꯤꯅꯤ ꯍꯟꯗꯛ ꯊꯦꯡꯅꯔꯤꯕ ꯂꯥꯜ ꯑꯁꯤꯅ ꯑꯍꯨꯝꯂꯛꯁꯨꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯄꯨꯋꯥꯔꯤꯒꯤ ꯃꯇꯝꯗ ꯂꯥꯛꯈꯤꯕ ꯁꯤꯡꯅꯕꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯀꯣꯜꯗ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯛꯇꯕꯗꯒꯤ ꯃꯥꯏꯊꯤꯈꯤ ꯃꯔꯝ ꯑꯗꯨꯅ ꯏꯪ 2023 ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯨꯞ ꯃꯁꯦꯟ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯃꯥꯏꯊꯤꯕ ꯑꯗꯨꯗꯤ ꯑꯣꯏꯍꯟꯈꯨꯝꯁꯤ हाई फोंदोखी वीडियो से यंगबीबगीदमक्ता मैम पुनमपु अमुक हन्ना थगतचरी अनोब अपडेट कीदमक्ता नुंसिबिदुना चैनल सब्सक्राइब तौबिरमु थैंक यू सो मच